Moreda Ladiba border trade as the international gitakta Pukatnaba Manipur gi Miyamna Amato in a Honaminasi Haina Gaikangam na appeal the College ki Mahiro Singna College ka Dabagi Haina B Ladiba Si Chumtoko Chungani Haina Education Minister Morang Tem Okendro na Pongdokre. Amasung Mapal Kangjebong na Chathariba Mapan Suba Manipur Polo International Hingasi Sanikiba match Manipur na England Rupanjal Karaganito yung Mayam Kurumzari Adam Yangbir Impact News ni Prime Time Manipuri News Bulletin Dai Kaidam Gentizina Huje Pungjasi Fabuki Morba Boxing Mayam the Pizari. Gi Haiba Wakalon Tadokuna Gi Haiba Wakal Kanduna More the Ladiba Border Trade Asi International Gitakta Pukatlasi Haina Manipur Deputy Chief Minister Gaikangamna Fungokre. Minister of Commerce and Industry Assistant to State for Development of Export Infrastructure and Allied Activities. A site scheme Gimakada More Get Number Tu Manakta Sakiba multi-storage market complex among us Sangabugi Thoramda Mahakna Wafamasi Fondokibani Mahakna Makataraduna Hai Manipurgi Maru Oiba Adu India government Hoseki Kanglapoga Loidana Lamdamasi Indiagi Langai Ama Oirakli Moregi Mia Marakta Ketnabakaya Lairabasu Aikoi Kudingmak Lalol Itik Tawa Kanglup Amani Haina Morigi Praza na Amata Oina Kalanigi Border trade hang badagi Namfalong dana henna kana halibasi Aikoi gisu chokot hanba mathautai. Maramaduna Aikoi na lalol itik chokot handuna Myanmar da chat kriba Aikoi gi paisa sing kalhobagi matam adu oire haiki. Look is policy na piga dauriba kanaba kaya loba ngamnaba Aikoi mashel punna hotna minasi haiki. Ngasi sangakiba market complex adu da punna dukan marfugani thoi lebaga loinana basement parking VIP single laifam amadi cafe na chingba kaya su yauri. Nixingba Yabadi Haiba Market Complex Asi, Hokiba English in Taragani Toigi, September Tarago Doida, Deputy Chief Minister, Amadi Commerce and Industry Minister Gomindas Kontokjam Anina Ureb Uyung Tamkivani. Aigi, Haiba Aigi, Imunda, I can find out the Lebatara, development not there. I could resource through this small market, we call it Nampalong, drain out already. Migi. Resource mayamado I could drain in to them to Honaganani. Hajabani. Number 2, the Satana Mahali put mayam talk to now. I could number 1 channels officialized orga. Trades of Hana Sea had Tanzania. Madura I could get Sakapadu Lakani Hajabani. Minister of Commerce and Industry ki Commerce Secretary IS Rita Taushana, Deputy Chief Minister Gaikangam Yang na Mori Gate number 1 Manakta Sagaliba Integrated Checkpost ki Fibam ngasi haktengna na chatuna yengsin kre. India government ki minyang makada paikat kiba tabak mafamda daita lawba ngamba miyoy amata lairamdabadagi hendoktuna miyoy mga taruk khakna tabak suramba thengnabada Commerce Secretary na angakpa po kibaga loinana pen na fongdokre. Mori gi multi-storage market complex sangaraba matung yengsin kiba aduda Mahang na Hosik Ladiba Tabaki Fibam Yanglaga Matung Makataba Kari Taugani Haibadu Delhi Yauraba Matung Kangangani Hairamba Danatana Makatana Wahi Amata Fongdok Lamkidi Hairi. Indo-Myanmar Friendship Chamber of Commerce IMFCC Morena so India Government ki Commerce and Industry Secretary Rita Tioshia the Border Trade Kamari Lainana Memorandum Amapisin ki IMFCC ki Secretary General T Shaiboy Haukip Nangasi Pongmi Singa Unaba Amada Haikibada Indo-Myanmar Trade Asi Amukka Hena Chakot Hanabagidamak Lakleba December Gitang Amadagi Hongna Myanmar ki Chamber of Commerce ki Matenga Loinana Paikat Payaba Tabak Paikat Pahoragani Hairi Trade Chakot Nabagidamak Infal Mori ki Transportation Yauna Mori ki Mipung Kuding Mak na Lalol Itikta Chakot Hanaba Tabak Paikat Lagani Hairi. More Chaukat Patadi, Hoi Manipur Chaukatle, Manipur Chaukat Patadi, Hoi India Chaukatle, Ibc, Hoina Principal Chatpigani, Aduloina, Hoina, Ada Burmagi, Chamber of Commerce, Second Division Oishunu, Kale Division Oishunu, Ayambada, Hoina Friendship Hazana, Simraga, Andak Lakadaba, Matangi 1st December onwards, Hoina Trading Sim, Hazana, broadly focused Oraga, Chaukat Nangaida, Hoina. Tabak Horagani.
Education Minister Morangtem Okendrona College ta mahei tamliba mahairoi singna college ka dabagi hainabi leiriba si chumthokpa chumgani haina phongdokre ngasi porompata leiba modern college ta pangtokpa All Manipur College Teacher Association AMCTA linkhat ki bachahi yankai mapung farakpagi golden jubilee celebration da wafamasi minister na phongdokibani Taramadu the minister Okendrona makataradun hai Manipur da leiriba college singi award pa oza sing menkhatna ba paliba government asina kanna honari Part-time gi oza kaya ama regular tahanba ngamdriba si government asigi sel thungi award pa leibanani hairi Thoramadu the association asigi founder members sing amasung association asigi maru oiba pampairamba miyoi singsu momento amasung shawl piduna ikai khumnaba utki Golden Jubilee celebration asiga mari leinana souvenir amasu phongki gasigi Thoramadu da saruk yakiba Lok Sabha gi MP Dr TH Mainana hai oza singi sinfam haibasi yamna singthaningai oiba sinfam amani sinfam asida leiriba oza singna matam pumnamakta sinfam asigi integrity amasung dignity ngakna chasi haiba wafam thamki lamdam asida leiriba government amsung added college ki oza kya na ngasigi Thoramadu da saruk yaki oza asidi oza ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯉꯥꯡꯖꯕ ꯅꯨꯃꯤꯠꯁꯦ ꯑꯣꯖꯥꯒꯤ ꯃꯄꯥꯗꯒꯤ ꯑꯅꯤꯁꯨꯕ ꯏꯁꯣꯔꯅꯤ ꯑꯗꯨꯅ ꯃꯁꯤꯁꯦ ꯁꯣꯔꯣꯛꯇꯒ ꯄ꯭ꯂꯦꯀꯥꯔꯠꯀ ꯇꯧꯔꯒ ꯇꯧꯕꯁꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅꯕꯨꯗꯤ ꯇꯧꯔꯛꯏꯕꯅꯤ ꯌꯥꯔꯤꯈꯩꯗꯤ ꯃꯁꯤꯗꯗꯤ ꯇꯧꯕꯤꯗꯅꯕꯅꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯆꯨꯝꯊꯣꯛꯅꯕ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯁꯤꯡꯅ ꯁꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯨꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯌꯥꯔꯁꯤ ꯑꯣꯖꯥꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯖꯒꯦ ꯁꯔꯀꯥꯔꯅ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯌꯥꯕꯤꯌꯨ ꯑꯍꯣꯡꯕ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯁꯦꯝꯕꯗ Ngarang Khongman Zone 3 da leiba UNACO School Complex manungda thokiba thokdok adu Thongzu Assembly Constituency gi marki mikhalda mai paklaba BJP ki candidate masamak yauna BJP ki supporters singna UNACO School da onsillaga tabada waba wahi wata sing sizinarambadaki school gi staff amaga BJP ki supporters singa ningai sangdanarapadagi thokibani haina UNACO Imphal East and West Staff Association na thadorokpa cherol amada khangalakli BJP ki candidate ki IRB Sports singna get namkhaidune school manungda changlaklaga nongmai round kaya kapki loinana matung ilakpa supporters singna nungna thomjinba amadi double barrel nongmai na kapsilakpadagi UNACO school ki chairman gi pokminnaba mayamba ningombam kuber yaungna school gi staff kaya soki talak adu da complex manungda leiba yum ani mai thaba horakpaga loinana imungda leiba lupa lakh 35 rongi pot singsu huranki hairi Makhatana campus ta leiba chaka mari panba gari mari chaka ani panba oza singi gari taret mai thadoklamki chaka mari panba gari ani buna lawba yadana thugairamki hairi amadi sizinabada ngairiba secondary school block thugairaba ga tumna mai thadoklamki haina cherolasina makatari gari ani thingzinabada miyoi ema laikatnaba ngamdana laikhidre aduga taret na sokle thogdogasi ngasi ayuk Pung ahum taba aduwaida kashampa traffic point ta thokibani thagdok thokphamdagi phangba pawda waheng laikai romdagi lakpa angangba machugi Tata Magic MN01W2070 ga Governor Road lomdagi lakpa angoba machugi Bolero MN01Z 1697 ga kashampa traffic point ta thengaina kibani hairi Thogdo da Bolero da tonglakpa miyoi sing asokapan nangki Tata Magic adu da tonglakpa miyoi amana soklaga amana mafam adumakta da laikidabani Laikidraba miyoi adudi wangkoi khaide mamang laikaidaki yumnam biren chahi yangkhaini thoi apokpa kokulu sing kawi hairi mahak Tata Magic asigi mapuni hairi accident aduda auto thogduna lakpa amaga cycle tongduna lakpa hokar amaga su asokapa nangki soklaba miyoi sing adu makhatana rims da laikatnari aduga laikidraba miyoi aduna rims da postmortem loiraba matung imung manungi miyoi sing da sinakrai hairi Manipur University Student Union Musugi Englishing ani gataraga manga amusung Englishing ani gataraga tarukki anauba thaupuba sing khanabagi election lakliba December ki tang mari irai numita pangthoklagani candidate sing na mirep che thazinbagi aroiba matam December ki tang amangi ayuk December tang amagi numidang wainam pung mari makhai faubani tang ani da scrutiny pangthokani mirep che lokthokpugi matam December ki tang ahum aduga December ki tang mari gi ayuk pung tara dagi Numit yungba matung pung ama fauba humanities block ta pangthokani hairi State asida nupida chathaba miot minegi chang hengalakliba sida wing Manipur gi convener noni bala nareng bamna nungnangba phongdokre mahakna makataradun hai state asida sex ratio amasung literacy rate nongmonongbagi hantharakli Manipur da lairik haibagi chang asi nupidana chada humputara ga dasmik ani tarukni loinana nupadana chada marfu humdoi ga dasmik mangani pani
ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯁꯨꯞꯅ ꯑꯃꯒꯤ ꯁꯦꯟꯁꯁꯇ ꯂꯩꯈꯤꯕ ꯅꯨꯄꯥ ꯂꯤꯁꯤꯡ ꯑꯃꯗ ꯅꯨꯄꯤ 935ꯒꯤ ꯁꯦꯛꯁ ꯔꯦꯁꯤꯌꯣ ꯑꯗꯨ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ 18ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇ ꯅꯨꯄꯥ ꯂꯤꯁꯤꯡ ꯑꯃꯗ ꯅꯨꯄꯤ 600ꯇ ꯍꯟꯊꯔꯛꯈꯤꯕꯅꯤ Tribal Research Institute ꯆꯤꯡꯃꯩꯔꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ International Campaign on 16 Days of Activism Against Gender-Based Violence ki thauram yauba lakpada noni balana haiba wafam sing asi phongdoklambani hairi campaign asi Wing Manipur amasung Manipur State Legal Services Authority na punna khusamnaduna sinbani local national regional amasung international ki thakta gender da based tauba issue asi human rights issue ama oina khananaba campaign asina pandam thamli awaba kaya khanglaklaba nupi kaya na makhogi awaba wari sing campaign asi ki manung channa miyamda paudamki awaba tarakanda piba compensation do nataba awaba tadringaida karamba protection mechanism sing se khoi sarkar degi khoi plan of action na khoina Wing Manipur na khoina demand tawjari domestic violence se khoina separate department ama oina khoina thamba pame commission for women se masi khoi mapangan am sona leibase masi sima magi hafam thokpa personnel sing se hapiraga masi strengthen tawbiu amasung nupi singi thambam leitaba wakat sing se masi commission se da wafam khoi magi any grievance any awaba sing se hari bam se thambada mateng pangbiu habase koina government da demand tawjabani Manipur gi integrity gi yumbi makhong ama oiriba aimol kangluk ki marakta umkhatnabagi fibam ama laktuna mishimina fawba thokiba adu yamna laibak thibani tungda sigumba khana chainabagi thaudok asi thogan bigunu haina All Manipur United Club Organization amuko na gi publicity secretary na thaudrokpa cherol amada khangalakli Malengi mafam singda pangthoknabugu Manipur da su from peace in the home to peace in the world way towards speedy justice haiba wakalon da International Day for the Elimination Violence Against Women gi thoram ngasi Women Action for Development Ward amadi Civil Society Organization kayaga punna khusamnaduna Imphal gi North AOC da leiba Imphal Hotel gi Sangai Hall da pangthokre thoramasi ga mari leinana ngasidagi hauduna thakai ama chupna chathagadaba Activism Against Gender-Based Violence campaign su haudokre Ward ki Secretary Sabita Mangsa Tabamna Chatliba Chahi Haurakpadagi ngasi fawda tongan ba nupi da chathaba crime gi case punna marfu taragani thoi ward laki hairi DIG runs to Dr. S Ibomchana ngasi di nupi da chathaba crime sing thengnanaba nupi gi police station amadi nupi police ki IO sing leihanduna case kaya paikhatpa haure haina ngasi gi thoramadu da phongdoki and decision making ita mata nupi sing masana magi role ma ai ju Pinaman, Pazana Mapam Kangadami Haidna, Lip at the Chong, the Baglau, the Hui Kotaka, no Pigi Kotaka, PBO, and hide the lady. Kota system that I could reserve and then Sanghorga, the man, no Pina, society, some another, using no Pina sing here, other Magi Rolama, Sapsaba Rolama, assert of the Mahuta, Mana, Yama Samisip, Yama Hajan Unzaba, Mapan Tamba. Thasigi tangkun mathoida combined security team amana fakiba patsoi part 1 dagi taurem tombisana atopaming ton chahi kuntraga mathoi apokpa tomba kanagumba lalholop amataga mari leinade haina mahak ki loina bina phongdorakli ngasi major khulda leiba Manipur Press Club ta paumi singa unaba mada tombisana bu lalholop amaga mari leinei haina haukiba tangkul ga humdoida pauche singda haplakpa laibak thibani mahak sana suduna imung puba miyoini hairi mahak pu athuba matamda miyoibagi minungsi yengduna thadok hanbada lamdamasida leiriba civil society organization singna mateng pangbiyo haina mahak na makhatarduna phongdorki sana suraga hingjabani piglib isa ani siga nomgi chara tanjara khutsara hingjabani magi maran kari no duga achubaran du thiga piru mabu tekter kaidana thadok piru organization myamna su mateng pangbiyo hain KHP yawo khorpa ju laite dubu chindok piru haina miyam daina paujinde Wabagai Lamkhai Bazar gi saruk tangkhai ama hianglam Nagar Panchayat semlakpagi map ta yauksilakpagi matangda thasigi tang 19 da Wabagai Lamkhai Bazar chawkhat thorang nupi lupki mifam ama pangthoktuna Wabagai Lamkhai Bazar gi saruk khara yaruk liba si akoibada leiba Gram Panchayat mari gi ayaba yaurga semgadabani amadi hianglam Gram Panchayat na Nagar Panchayat olakpada Wabagai Lamkhai Bazar da leiriba Prajar Singbu konsinba yaroi haiba warep sing asi Laukre haina Wabagai Lamkhai Bazar chawkhat thorang nupi lupki cherolamana khangalakli Senior Advocate Namoijam Ibotombi Singbu Manipur gi Governor na Manipur High Court ki Additional Advocate General oina hapkre Namoijam Ibotombi Bar Council gi Ihan Hanba Chairman oina thaupuki aduga Public Works Department amasung Board of Secondary
Education Manipur legal advisor oirabata natana atopa department singda su legal advisor oina thau puramba miyoini hairi. Manipur Tourism Department amadi Art and Culture Department na sinduna hapta kangzaibungda pangthokliba Manipur Sangai Festival English ani taragamanga sida yelongai gi masana sing utliba mafam asisu miyamna khwaidagi yamna yengnaba mafam singi manungda ama oiri. Impact News ki reporter Ketri Mayum Premchand ki akhanaba report ama. Manipur ki yelhongai dagi leklaba masana singbu Manipur Sangai Festival 2015 da miyam da sak taktuna mangki gidawraba yelhongai dagi leklaba masana sing asibu amukhana yokhatuna malem gi miyam da Manipur ki masana kaya asibu sak taknaba honari masana singi marungda maru oina thang tagi masana bu sak taktuna malem gi miyam na pamnaba masana ama oina bagi pandamda All Manipur Chaibi Association na sinduna Chaibi hariba masana asisu festival asida utli Chaibi hariba masana asigi haurukpham oina Chaibi hariba wahi asi Manipur gi yelhongai dagi leklaba thang ta masana asibu hainaba tamba haurukpa matamda sizinaba chai makhal amani loinana thang tagi masana bu nongo tamlakpa singda asok apan nangdanaba chai asida sama un yesinduna soktanaba mawongda saba thang tambagi chai adubu chaibi haina khangnei festival asida Manipur gi yelhongai dagi leklaba masana singbu malemda sak takpagi tanja ama laroduna All Manipur Chaibi Association na sinduna mahirol dagi leklaba masana kaya festival asida mayek sengna utli maru oina utliba masana sing adudi mukna sharit sara thang yanaba thang ta yanaba thang chungo yanaba ta chung yanaba mit punchinduna thabi kakpa amadi tungan ba yelhongai dagi leklaba masana kaya festival asida mayek sengna utli asigumlaba yelhongai dagi leklaba masana sing asibu miyamda amukhana yenghanduna Manipur gi yelhongai dagi leklaba sanabagi kanglon amadi yelhongai dagi leklaba masana sing asigi phajaba kaya asibu amukhana miyamda uhanbada festival asibu yengba lakhiba miyamna apenba pongdorakhi Samana Sangai Festival lakpada akhoi thang ta ge uba phanguse yam nungai aduga akhoi na khangdaba mayam aduga akhoi ge halnaga phamjariba somda aduga naha ma samai lai habje khoi nagai pangnu ude ado yam nungai nga Sangai Festival lakpada ki sumu uba sam nungai che मुझे बहुत अच्छा लग रहा है इतना अच्छा कि मैंने पहली बार कभी देखा है अक्सर तंबोला तो देखा है बाकी ऐसा गेम कभी नहीं देखा मुल्लुरबा कइनुगुमने बसते अदो अदर नामुलोय तासिंग पुथोरपसे याम नुंगाय येंगदे हुंगाय फजेबा Sangai Festival sida sigumba Manipur gi oiba traditional game utpaji asuki matik thamoida nungai ba ma phauji tang tang sinungai masana khudingmak sanaduna miyamda utlamdai mamangda sanagadoriba mafam natraga lampak adugi ye thangma sarukta masana sing asigi ahal oiraba oja singda sanaro singna asoi angam yaudanaba khurumlaba matungda masana sing asi sanaba hawi masina Manipur gi yelhongoi digi leklaba thogalon amadi thaksi khasi ki phajaba sing adu festival asida mayek sengna utli Manipur gi yelhongoi digi leklaba masana sing asi miyoi bagi hakchangbu nada yektana thambata natana mitna singhanduna yeknababu yam laina kudum chanma ngamba masana ngaktani mukna hariba masana asibu sanaba horomdaida masana asigi maramda mamutana khanglaba oja singna mukna gi maramda miyamda chandokna taktuna festival asibu yengba lakliba miyamda yelhongoi digi leklaba masana asigi maramda khanghanaba hotnari festival asida utliba Manipur gi tanglaba yelhongai gi masana singbu utpa asina masana sing asi mahandana thamduna malemna sak takpada achaw mating amadi oiragani camera person Nishi Sharma alorena poromjariba ai Ketrimiyum Premchand Impact News Imphal Sangai Festival manungda hangliba food stall sing food safety gi regulation sing ngakna yolibra haina ngasi food safety gi official singna yengsin kre ngasi nungtil food safety officer Imphal East TS Sunil na luchingba team amana paumi singa loina na yengsin ki ayamba stall singda chananam polam sing sem sabda food safety gi regulation sing ngaklam daba thengnarakhi official singi maikai digi stall hangliba singda acha thak sing sem sabda seasonanaba hand glove marks amadi cap na chingba sing lemna piduna matungda tawdana pautak su piramki hairi
ngasi chathakhiba drive adugi matangda food safety officer TS Sunina phongdorakpada sangai festival yengba lakliba miyamna haiba food stall sing asidagi chanana potlam sing laiduna chariba sing asi hakchangda soktanaba akanna chathaba drive ni hairi matungda karigumba niyam ngaktana chatnaba chanana potlam sing thong thakpa taramba thingnarabadi haiba stall adu festival da makha tana stall hangba thingani haiba phongdoranki कोई सारी थई बा योलिबा अदो पैकेट फूड ओइना योलिबा मैम से अखोइना ngasi ga noi mangani se koi lepa laitana koi drive chathajari aduga ngasi akoina special program oina makhoi da koi gi food handler hai tare kisal jing da lairiba koi gi employee moi person worker sing jina koi gi marks option da ba adagi koi gi cap uptaba apron uptaba adai khujin khoya sangbra person hygiene gi hai tare suma mayam jing ja koina ngasi check toroga makhoi da awareness piba program ni Sangai Festival gi manung chana ngarang bota Silong Chamber Choir gi members singna fazarba performance ama piduna tilliba miyaw gi pukning sumat khraba matung Manipur da amuk hanna khara chawba mafam da concert ama utning bagi apamba lei haina group asina phongdorakli ngasi tingmairong da leba classic grande da paumi singa unaba amada musical group asigi member William na phongdorakpada bota group asina utkhiba performance adu khwaidagi nungaiba amoiki sound stage amadi light group asina khalambadagi yamna henki ngarangi soda tinkhiba miyamna yamna fazana makhoibu support tauki loinana makhoigi maikaidagi su fazaba so ama utpangamki hairi Nakalamromda ngarangi so adu yengba fanghautaba miyoi kaya ama board ki mapanda ngaiduna laikhiba adubusu group asina nungaitaba phongdoraki William na tungda Manipur miyam pumna makna uba phanggadaba mafam amada pangthokninggi apambasu mahakna phongdoraki ningsingba yai Silong Chamber Choir Englishing ani ga tarada TV show India's Got Talent da fazaba performance piduna winner oikrabani We wanted to reach out to the people of Manipur and through our music, and that's why we learnt whatever we learnt. And then after the show we felt that, especially the end when we sang Hingmi Nasi Ekoi and everybody stood up and they were singing together and we were all there communicating with them. That was, I felt, the highlight of the show, was when we were all singing that song together and they were all shouting Hingmi Nasi Ekoi, Hingmi Nasi Ekoi, you know, because it's such a diverse land. And to sing a song of unity like that, I felt it had a meaning, and we will definitely go back home and we feel really blessed. Hi Manipur, we are the Shillong Chamber Choir and you are watching Impact TV. Lakleba tang kun gamapa nomaijing numit asida su mahoksagum film gi sintha lepa numit Cine of the Manipur State Film Development Society gi auditorium da pangthok lagani haiba khana nenabagi thoramasida film gi lamda thabak tawriba punamakna saruk yabinaba film forum Manipur gi General Secretary na thadrokpa cherolamada khangalakli Laiwai khraba ipa ipu singna chanaraba kanglon bu khonggul liduna Smart Society Manipur gi unit ama oiriba malem nganbi yaisna ima sinai sangda Numit Thaban Pungfam Yenglaga Ngarang November Gitang Kungamari da Lamdamasigi Chanura Singh na Sazaba Charai Fiseng Haina Mingtonba Mipung Kudingmak na Yumthong Kuding da Sezinaba Yaba Firol Makal Suna Fangba Brand Ama Launch Taukre Haina Kangalakli Kanglai Park Student Association KSA gi Tararak Suba Foundation de gi thoram lakliba tang kun ga tareta pangthok lagani loinana numida sida haukiba October gi tang taraga nipan da pangthokiba state level painting competition gi manasu yenthok lagani haina KSA gi General Secretary Publicity na thadrokpa cherolamada khanglakli hauze ngasino magi sanamagi pawda Chahi asigi oina chatharakliba sangai festival gi sarugama oiriba mapan suba Manipur Polo International dam India Manipur Polo team amadi Australia Polo team ani mai pakre ngasi hanba sanakiba match adu dai India Manipur Polo team na England Polo team bu panjal taragani thoi ahumda mai thiba pikibani ani shuba sanakiba match adu dan Australia Polo team na Thailand Polo team bu panjal nipan mari da mai thiba pibangam khibani malenge khwaidagi liraba Polo ground ama oiriba mapal kangjibung da Manipur Horse Riding and Polo Association na sinduna chathariba tournament asigi ngasi sanakiba matching aduda Manipur government ki chief secretary O Nabakishore Singh IAS special DGP P Malana Gaud IPS amadi secretary to chief minister N Ashok Kumar IAS na sarukaki hayeng sanagadaba ahanba match ta Thailand amadi England ga ani shuba match ta na Australia amasung India Manipur ani na lamba taunargani
Second Division Indian I League की अनिशुभ मैच सानरुनबा नेरोका FC की सानरोई सिंह गुवाहाटी की दबंग इम्फाल थादोखरे सानरोई कुनगमा थोय अमसुंग ऑफिशियल तरुक यावबा नेरोका FC की फुटबॉल टीम अदु ngasi नुमित युंगबा मतुंग पुंग अमा ताबा मतमदा चिंगमेरोंगदा लेबा होटल क्लासिक ग्रांडे दगी लमथाखी हाइबा टीम असिना थास की टांग कुनगा निपान दा गुवाहाटी की जवाहरलाल नेहरू स्टेडियम दा गुवाहाटी FC का मैच अमा सानरबा मतुंग सिक्किम की गैंगटोक दा मथंग थागी टांग मंगा दा गैंगटोक FC का अमुक सानगनी प्लेयर कुनमा थोइना साबा नेरोका FC की सानरोय सिंगी मरक्ता नाइजेरिया दगी सानरोय अहुम यावरी आई लीग असिदा नेरोका FC की अहानबा मैच ओइना मणिपुर दा हैदराबाद FC का सानरखरबनी सानरोय लमथाद्रिङै मांगोइना नेरोका FC की मेंबर्स सिंगना याइफु मांगोल पीखी फुटबॉल टीम असगी टीम मैनेजर ना TH अरुण कुमार नि अदुगा कोच ना AFC की A लाइसेंस होल्डर गिफ्ट राइखोन ने गुवाहाटी FC से अखोई सानबद लंबा चागने खाली प्लेयर अफब सिंह सेनियर ओरकांदा अखोई आई लीग कुम टीम लेतबनी मोय आई लीग की टीम गुम चतखिबा अदुन अखोई मणिपुर की टीम जे सोनजबनी अदुबु अतोप टीम आई लीग लिंगिबा टीम सिंग दा सुम येंगु कांददी मणिपुर मचा मयाम यावरी अदुन ताकपदी प्लेयर सोनदबदी नतेबा अखोई सिदा फैसिलिटी दो लेइबना मोय चतखिबनी अदुबु अखोइना दुगुम फैसिलिटी दो पीरदी सिगुम प्लेयर मपान सानबा प्लेयर मयाम जे अखोई मणिपुर सानबीरगदी मणिपुर की टीम जे अफब आई लीग की अफब टीम अम ओइने थाजी कुंतरे सुबह जूनियर बॉयज इंटर डिस्ट्रिक्ट फुटबॉल टूर्नामेंट इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन माइपाक्रे ngasi सानके टूर्नामेंट की अहानबा लीग मैच अमदा इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की सानरोय SH नेत्रजित ना पांजल अहुम अदुगा TS किशन अमदी A किनेश ना पांजल अममंगा चंसिंदुना DSA कक्चिंगबु पांजल मंगा अमदा माइकी बपीखिबनी अनिशुब लीगतना इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन अमदी DSA सदर हिल्स अनिन अपीबा मतमदा पांजल अममम चनदुना मैच अदु ड्रॉ ओइखिबनी ऑल मणिपुर फुटबॉल एसोसिएशन की मीटिंग मखादा आर्टिफिशियल टर्फ ग्राउंड कुमल लंपाक्ता चथरकलिबा टूर्नामेंट असिगी मखा ताबा लीग मैच अनि थासिगी तांग कुनगा तरेता सानरगनी तरेत सुबह अम्फा सीनियर वुमेन्स फुटबॉल लीग फॉर BM सिंह ट्रॉफी थासिगी तांग कुनगा मापंदगी पांगथोकपा होरगनी हाइरी ऑल मणिपुर फुटबॉल एसोसिएशन की मीटिंग मखादा आर्टिफिशियल टर्फ ग्राउंड कुमल लंपाक्ता पांगथोकदबा टूर्नामेंट असिदा YWC लंगथबाल ESU वांखई क्रिप्सा नौरेमथोंग NYTRC ओक्रम चुटेक अमदी MPSC मणिपुर हाइरिबा नुपी की फुटबॉल टीम मंगा सिना सरुक यारगनी हाइना अम्फा की जनरल सेक्रेटरी ने थादरकपा चेरोल अमदा खंगलली मणिपुर टूरिज्म डिपार्टमेंट सिंधुना चथरकलिबा तरुक सुबह मणिपुर संगाई फेस्टिवल इंग्लिशिंग अनि तरागमंगा की सरक अम ओइना ngasi कांग एग्जिबिशन मैच अनि सानखरे मणिपुर की पुवारी का सागोनदुना लागलब कांग मसाना असिबु योखतुना थमनबगी पांदमदा डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट मणिपुर की लमजिंग मखादा मणिपुर कांग एसोसिएशन सिंधुना ngasi कुमल लंपाक स्पोर्ट्स कॉम्प्लेक्स ता लेबा मणिपुर कांग संगदा सानखिबा नुपी की मैच अतुदा चनिंग लैमा नुपी कांगखुटना इरैमा नुपी कांगखुटपु पांजिल तरा निपांदा माइथेबा पीखिबनी नुपा कांगखुट की ओइबा एग्जिबिशन मैच अमदना थांगजिंग कांगखुटना मार्जिंग कांगखुटपु पांजिल तरागा मरी मापंदा माइथेबा पीबा ngam नुपा अमदी नुपी की मैच अनिमक्ता मणिपुर होजाई कशार अमदी हाइला कांडी की कांगलोय सिंगना सरुक याखी संगाई फेस्टिवल का मरी लेनना संगाई शानक ngasi sanakhiba exhibition match adugi kanglon singda Manipur government ki consultant RK Nimai retired IAS Department of Affairs and Sports ki director amadi joint director na achamba khudol pot singh khusinaki arabada bulletin asigi headlines amuhana mayam da thamjage Moreover, the border threat asi international ki thakta pukhatnaba Manipur ki miyamna amat toina honamina si haina gaikhangamna appeal tawre. College ki mahiroi singna college ka dabaki hainabi leiriba si chumthokpa chomgani haina Education Minister Moirang Them Okendro na phongdokre. Amasung mapal kangjebungda chathariba mapan suba Manipur Polo International ki ngasi sanaki the match Manipur na England bu panjal taragani thoi ahumda maiki bati.